ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯅꯥꯏ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯕꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣ, ꯊꯥꯗꯣꯏꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯁꯨꯅꯨꯄꯤ, ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯉꯥꯛꯄꯤ ꯍꯩꯕ ꯍꯥꯏꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯒꯨꯟ꯫ ꯃꯍꯥꯛꯅ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯕꯣꯛꯅꯁꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯔꯝꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤ꯫ ꯑꯗꯨꯒꯅꯦ ꯃꯍꯥꯔꯥꯅꯤ ꯊꯥ ꯁꯅꯥꯅ ꯏꯁꯨꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ꯫ ꯃꯍꯥꯛ ꯑꯗꯣ ꯏꯁꯣꯔꯅ ꯅꯪꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯥꯒꯤ ꯂꯃꯟꯗꯤ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯡꯉꯨꯀꯣ." ꯍꯣꯏ ꯑꯕꯣꯛ, ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯅꯍꯥꯟ ꯑꯩꯅ ꯑꯕꯣꯛꯇ ꯄꯤꯈꯤꯕ ꯁꯦꯜꯗꯨ ꯂꯩꯔꯤꯕꯣ? ꯂꯩꯔꯤ. ꯑꯕꯣꯛꯅꯅꯦ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ, ꯀꯔꯤꯝꯇ ꯀꯥꯏꯊꯣꯛꯇ꯭ꯔꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ ꯑꯕꯣꯛ꯫ ꯁꯤ ꯌꯦꯡꯉꯨ, ꯁꯤꯒꯤ ꯁꯦꯜ ꯃꯌꯥꯝꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯅꯅꯕ ꯀꯔꯤꯅꯣ ꯑꯃ ꯀꯔꯕꯥꯔ ꯇꯧꯔꯁꯦ꯫ ꯏꯁ, ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯁꯤꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯦꯝꯃ? ꯑꯕꯣꯛ, ꯑꯩꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯇꯣꯛꯂꯅꯤ ꯍꯥꯏꯕꯗ ꯃꯍꯥꯔꯥꯅꯤ ꯊꯥ ꯁꯅꯥꯅ ꯈꯔ ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯈꯔ ꯑꯃꯒ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯑꯣ, ꯃꯈꯣꯏ ꯑꯅꯤꯕꯨꯅꯦ ꯂꯥꯏꯅ ꯆꯥꯟꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯁꯅꯨ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤ ꯑꯣꯏꯅ ꯀꯔꯕꯥꯔ ꯇꯧꯁꯦ ꯍꯥꯏꯅꯣ? ꯏꯕꯦꯝꯃ, ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯑꯕꯣꯛꯅꯅꯦ ꯅꯪꯅ ꯆꯥꯅꯅꯕ ꯀꯔꯤꯅꯣꯃ ꯁꯦꯝꯕꯤꯔꯛꯀꯦꯁꯦ꯫ ꯑꯁ, ꯑꯗꯨꯒꯤꯕꯨ ꯑꯩ ꯁꯦꯝꯃꯨꯒꯦ, ꯑꯕꯣꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨ꯫ ꯍꯩ, ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯄꯣꯊꯥꯒꯗꯕ ꯃꯇꯝꯅꯤ꯫ ꯑꯕꯣꯛꯁꯨꯅꯦ ꯊꯣꯏꯅ ꯁꯣꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯑꯕꯣꯛ ꯇꯧꯒꯦꯀꯣ, ꯏꯁꯨ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯨ ꯂꯣꯟꯅ ꯊꯣꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯊꯣꯝꯕ, ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯑꯗꯣ ꯅꯈꯣꯏ ꯈꯪꯂꯛꯂꯕ꯭ꯔꯥꯕ?" "ꯍꯣꯏ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏ ꯈꯪꯖꯔꯛꯏ꯫ ꯃꯥꯅ ꯃꯌꯨꯝꯗ ꯆꯪꯈꯤꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯟꯅ ꯏꯟꯅꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯑꯁꯤ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯈꯣꯏ ꯑꯅꯤ ꯊꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯉꯥꯏꯈꯣꯀꯣ꯫ ꯊꯕꯛꯁꯦ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯨꯕꯗ ꯑꯩꯕꯨꯅꯦ ꯃꯤꯅ ꯆꯤꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯉꯥꯏꯔꯒ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛ꯫ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ ꯀꯥꯟꯗ ꯅꯈꯣꯏ ꯑꯅꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯁꯤ." "ꯐꯒꯅꯤ ꯃꯍꯥꯔꯥꯅꯤ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ." ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯣꯛꯄꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯒ ꯃꯥꯒꯤ ꯃꯕꯣꯛꯀꯅꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯌꯥꯝꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯗꯨ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯊꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯊꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯌꯥꯕꯤꯔꯒꯗꯤ ꯊꯕꯛꯇꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯦ." "ꯄꯥꯡꯊꯣꯛꯎꯔꯣ꯫ ꯑꯗꯨꯒꯅꯦ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅ ꯅꯈꯣꯏꯒꯤ ꯅꯁꯛ ꯑꯗꯨ ꯎꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯃꯅ ꯃꯥꯏ ꯀꯨꯞꯂꯒ ꯆꯠꯂꯨ꯫ ꯑꯗꯨꯒꯅꯦ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯂꯩꯔꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯣꯛꯂꯝꯒꯗꯕꯅꯤ꯫ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯕ ꯌꯥꯗꯦꯀꯣ." "ꯍꯣꯏ, ꯐꯅꯤ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯕ ꯇꯧꯖꯒꯦ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟꯒꯤ ꯑꯍꯤꯡꯁꯤꯗ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯄꯤꯕꯤꯔꯛꯎ." "ꯋꯥꯠꯂꯣꯏ, ꯁꯦꯟꯐꯝꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯩꯅ ꯄꯨꯔꯛꯀꯅꯤ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯄ, ꯁꯧꯕ ꯇꯧꯔꯛꯂꯝꯃꯤ꯫ "ꯑꯁ, ꯀꯩꯅꯣ, ꯑꯩꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯈꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯥꯝꯅꯤꯡꯂꯛꯂꯦ꯫ ꯑꯩꯕꯨ ꯑꯕꯣꯛ ꯍꯧꯗꯣꯛꯎꯁꯤꯔꯅꯦ?
ꯍꯧꯗꯣꯛꯑꯔꯣꯏꯒꯦꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯁꯤꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯥꯏꯍꯧꯕꯤꯔꯕꯗꯤ ꯇꯨꯝꯖꯔꯁꯅꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯈꯣꯡ ꯍꯥꯝꯕ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯤ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯗꯕꯤꯗ ꯉꯥꯏꯍꯥꯛ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯅꯨꯕꯤ ꯅꯁꯨ ꯅꯨꯄꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥ ꯍꯥꯏꯌꯨ ꯅꯪꯅ ꯅꯁꯨ ꯅꯨꯄꯤꯗꯨ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯕꯣ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯏꯁꯨ ꯅꯨꯄꯤꯗꯣ ꯉꯁꯥꯏꯗꯤ ꯃꯐꯝꯁꯤꯗ ꯑꯩꯒ ꯇꯨꯃꯤꯟꯅꯍꯧꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤꯏꯁꯨ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯤꯕꯗꯤ इशु इबेन अखोई अनीना नखोई नफमदा करी लानख्रबगे लानबा लानदबा नसु नुपीदो बुथोरो नखोईना आइबो हाटके हाइरबसो हाल अदु इशुगी मतुना अमदी सोकपा याब मसिगी हनुबी जम उसितेने मसी खंगनी अदु लांगलेनसो सखंगदबा मखोई अनीना मबोकु सोइदना हाटखरगनी खंगबदगी मागी थवाई थारबसो मबोकु कन्ननबा हाइदुना इमुंगदा चंगे तौरई मतम असिदा फत्रबा नुपा अमना लांगलेनगी मबोक अदुबु मबुक्ता थांगना थिंदुना हातोकलमी मतव अदुदा लांगलेन यामना कन्ना लाउरकलमी अबोकी लांगलेन नंग मफम असे थादोक्तुदा चेनख्रु अबोकी दमक्ता करिसु वागा चेनख्रु मी फत्तबा मखोइगी इशुगी थवाई मांगबा यादे चेनख्रु चलो लांगलेन चेनख्रु लांगलेन सो मफम अदु थादोकलमनगा यामना थुनामक चेनखिरमी अदुगा फत्रबा नुपा अनीदुसु लांगलेनगी मतुंग इनदुना तानाखिरमी लांगलेन ममित्तगी मपीसु लेपा लैतुना सिंथरकलमी महाकी फिबम अदुगा यामना कन्ना चेनबसु ngamlamde asumna amamba marak aduda umang phawna chelakpa aduda महाकी मखोंग अदु यामना कन्ना लैथेक्तुना तुशिलमी मदुगी चाइना अदुना लांगलेन यामना कन्ना लाउरमलगा मफम अदुदा दुमक वखल मांगदुना तारगा लैख्रे महाकना लाउखिबगी मखोल अदु ताबदा नुपा अमना हाइरई ए इता सोमदा माले हौजिकी मखोलदो मानी दाव लाओ खोंगलैथुना अमुक्ता तानसि अमम्बा मरक असिदा करिमतसु उबा फंगद्रे महाकपो हाटपा फंगहौद्रबदि अखोई अनी अचौबा सेनफम अमा मांगजगदौरिबनि अचुंबने दाव अंत खरदुना तानसि ए कायदा मांगरे स्वाइदा नद्रने माना हौजि यामना कन्ना लाउखिबदुबा माने मफम असिदगिने अदुबु नुपीदुदि लैबा उदेने दाव नते माबु चेनख्रबा जालो नत्रगा स्वाइदगा लोतुना लैबा जाला ममनगा मम्बने करिमतसु उद्रेने तौरिसे इताव आइगी वाखलददि नुपीदो मिरोलिबनि माना कैसु लापना चेनबा ngamgadaba nate mahak mafam swaida soidana lotlamgadaba mane amukta thisi asi haiduna mafam adwaida langlen bu thiba haurami adubu thiba di phangdre mamba aduda makhoina langlen bu uba ngamkhidabani langlen di makhoina thiriba adwaida inak nakna wan thaduna taraga leiribani maihak thiba yaba thiraba matungda phangmalaktraba adudadi nupa amana asumna amuk hairaklami as itaw nupido mafam asidagi lapna chelamgadaba male asaidagi अखोइना करिसु कानदबदा थीरगा मतम मंगहंदुना लै हौजि अखोइना तौगदरिबसिबु करिनो महारानीगी मफमदसु मखोइ अनिबु हालंबगी खुदम चांगदम ओइबा याबा पोसक अमता उतपा यार करम तौसिगे दाव सुमाइ तौरसि दाव मसिगी असिदा लैरिबा थांग असे असि ओइना हेक्ता ओतलसे हयेंग महारानीना हंगलकलबसु थांग असिमना मखोइ अनिबु हाटपनि हाइना खोमलसे माना मसिगी मरमदा करिसु खंगदबा लैते ई चप माने होइने दाव अदुसु चुमे फरे अदुदि हलसि लाओ हयेंग महारानीगी मफमदा अदुमाइना हाइजलसि असे हाइनादुना नुपा अनिदुसु हनख्रे मथंगी अयुबनि नुंसा मंगाना वाखल मांगदुना तारगा लैरिबि लांगलेनगी ममाइदा येरकपा मतमदा लांगलेन वाखल लाक्लमी लांगलेन वाखल हेक तारकपगा अफिंग अफाइ ओइना मसादु हिप्लम्बदगी फुकलाउना होगतले अदुगा मफम अदाइदा कोइलै लैरगा यिंगलक्लमी अदुगा अमुक्सु मतोमता हाइजै कदाइदनो अइना लैरमलिबसिबो अइसिबु सिरबा हाइबदुरा ngaranggi ahinda natra sakhangdaba makhoi anina aigi tungda tanarakkibatuba ai sidri ai hingli aduga abok nangna garam tawriba aigi abok to ngarang makhoina thangna thenkhibani
ꯑꯩ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ "ꯑꯕꯣꯛ, ꯑꯕꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯑꯕꯣꯛ? ꯑꯩꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯦ? ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯕꯣꯛ꯫ ꯑꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯅꯥꯅ ꯄꯨꯈ꯭ꯔꯕꯒꯦ? ꯃꯤꯐꯠꯇ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯒ ꯐꯨꯝꯖꯤꯜꯂꯝꯃꯅꯤ꯫ ꯑꯩꯅ ꯀꯗꯥꯏꯗꯕꯨ ꯑꯕꯣꯛ ꯅꯪꯕꯨ ꯊꯤꯒꯅꯤ? ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣ ꯑꯕꯣꯛ." ꯑꯁꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯐꯨꯝꯖꯤꯟꯈ꯭ꯔꯕꯅꯣ? ꯀꯔꯝꯕ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯀꯣ? ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯍꯤꯡꯉꯨꯒꯗꯧꯔꯤꯕꯅꯣ? ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯠꯄ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯛꯂꯁꯅꯨ, ꯑꯩ ꯃꯐꯝꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪꯁꯤ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯈꯨꯜ ꯑꯗꯨꯗ ꯑꯩ ꯍꯤꯡꯅꯕ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯒ ꯍꯤꯡꯂꯨꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯦꯜ ꯈꯔ ꯑꯃꯒ ꯃꯐꯤ ꯈꯔ ꯑꯃꯒ ꯌꯣꯝꯗꯨꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯍꯥꯠꯄ ꯑꯅꯤ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯎꯅꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕ꯭ꯔꯣ?" "ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ? ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯃꯁꯥ ꯅꯥꯟꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯝꯂꯕꯅꯤ꯫ ꯁꯦ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯐꯤ ꯑꯉꯧꯕ ꯑꯁꯤꯅ ꯌꯣꯝꯂꯛꯂꯤꯕ ꯊꯥꯡ ꯑꯁꯤ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯊꯥꯡ ꯑꯁꯤꯅ ꯃꯁꯨꯡ ꯃꯕꯦꯟ ꯑꯅꯤꯃꯛꯄꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯕꯅꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯔꯛꯂꯒꯅꯤ꯫ ꯄꯥꯎ ꯑꯗꯨ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯀꯣꯡꯅ ꯇꯥꯔꯛꯂꯒꯅꯤ꯫ ꯁꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯔꯅꯨ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯔꯣ." "ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯁꯩꯇꯥ, ꯅꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯒ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯔꯝꯂꯕꯗꯤ ꯃꯥꯏ ꯄꯥꯛꯂꯝꯗꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯟꯐꯝ ꯑꯗꯣ ꯈꯥꯎꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯅꯅꯦ, ꯁꯦꯜ ꯃꯌꯥꯝ ꯑꯁꯦ ꯊꯤꯔꯒ ꯌꯦꯡꯒꯦ ꯍꯥꯏꯕ꯭ꯔꯣ?" "ꯌꯥꯏꯐꯔꯦꯍꯦ ꯃꯍꯥꯔꯥꯅꯤ, ꯑꯩꯈꯣꯏꯅ ꯃꯍꯥꯔꯥꯅꯤꯕꯨ ꯆꯦꯠꯅ ꯊꯥꯖꯩ꯫ ꯊꯤꯖꯗ꯭ꯔꯕꯁꯨ ꯌꯥꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯖꯔꯒꯦ." "ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯑꯅꯤꯁꯨ꯫ ꯁꯦ ꯃꯁꯤꯒꯤ ꯌꯨꯁꯤ ꯌꯥꯝꯅ ꯇꯥꯡꯕ, ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯌꯨꯅꯤ꯫ ꯑꯩꯈꯣই ꯁ꯭ꯋꯥꯏꯗꯒ ꯐꯪꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯄ ꯌꯨꯅꯤ꯫ ꯁꯦ ꯃꯁꯤ ꯄꯥꯏꯁꯤꯟꯈꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯑꯩꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗ ꯄꯤꯊꯛꯀꯦ ꯍꯥꯏꯅ ꯄꯨꯔꯛꯄꯅꯤ." "ꯍꯣꯏ ꯃꯍꯥꯔꯥꯅꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯁꯨ ꯍꯔꯥꯎꯅ ꯋꯥꯈꯜꯗꯨ ꯇꯌꯥꯡ ꯇꯌꯥꯡꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ, "ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯁꯦ ꯋꯥꯈꯜꯒꯁꯦ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ꯫ ꯂꯦꯅꯥ ꯇꯥꯅ ꯇꯨꯝꯕ ꯐꯪꯉꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯗꯣ ꯃꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯅꯦꯅꯥ ꯇꯥꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯑꯩꯒꯤ ꯏꯈꯥꯗ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯗꯕꯅꯤ." ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯤꯍꯥꯠꯄ ꯑꯄꯪꯕ ꯑꯅꯤꯗꯣ, ꯑꯩꯅ ꯄꯤꯈꯤꯕ ꯑꯇꯥꯡꯕ ꯌꯨ ꯑꯗꯣ ꯃꯈꯣꯏꯗꯤ ꯁꯣꯏꯗꯅ ꯊꯛꯂꯝꯂꯗꯕꯅꯤ꯫ ꯑꯩꯅꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯄꯨꯝꯕ ꯍꯥꯏꯗꯣꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯃꯤꯒꯤ ꯃꯆꯤꯟꯕꯣ ꯑꯩꯈꯣꯏꯅ ꯃꯦꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯛ ꯍꯦꯛ ꯍꯥꯏꯗꯣꯔꯛꯂꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯧꯒꯅꯨꯀꯣ, ꯏꯪꯅ ꯆꯤꯛꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥ ꯇꯥꯟꯈ꯭ꯔꯣ." ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨ ꯎꯃꯪꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯁꯥꯏ
ꯂꯩꯁꯅꯥꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯔꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯦꯜꯁꯦ ꯃꯁꯤꯡ ꯐꯥꯎꯕꯗꯤ ꯆꯨꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛꯇꯤ ꯇꯧꯗꯕꯖꯥꯠꯅꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯗꯤ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯏꯇꯥꯎ, ꯑꯩꯕꯨꯗꯤꯅꯦ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯈꯔ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯇꯨꯅ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇꯃꯛ ꯆꯠꯈ꯭ꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯈ꯭ꯔꯁꯤ꯫ ꯑꯗꯣ ꯏꯇꯥꯎ, ꯉꯁꯤ ꯃꯍꯥꯔꯥꯅꯤꯅ ꯄꯤꯔꯝꯕ ꯌꯨꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯊꯛꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯊꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯇꯥꯎ? ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯁ꯭ꯋꯥꯏꯗ ꯐꯪꯗꯕ ꯌꯨꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ? ꯏꯇꯥꯎ, ꯃꯥꯡꯍꯟꯕꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯡꯍꯟꯅꯤꯡꯗꯦꯗ꯫ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯏꯆꯤꯡꯗ ꯆꯤꯡꯅꯕꯒꯨꯝ ꯇꯧꯏꯅꯤ ꯏꯇꯥꯎ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕꯅꯣ? ꯁꯦ ꯌꯦꯡꯉꯨ, ꯌꯨ ꯆꯐꯨꯁꯦ ꯃꯈꯨꯝ ꯐꯥꯎꯕ ꯀꯥꯏꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯜꯂꯒꯨꯝꯁꯦ, ꯊꯛꯄ ꯍꯧꯔꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯌꯨ ꯑꯗꯨꯕꯨ ꯊꯛꯄ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯏ ꯑꯣꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯣꯝꯗ ꯑꯀꯤꯕ ꯂꯩꯇꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯅꯤ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯁꯤꯔ ꯃꯥꯜꯂꯦꯅꯦ꯫ ꯀꯅꯥꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯝꯂꯤꯕꯖꯥꯠꯅꯣ? ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯊꯨꯅꯃꯛ ꯎꯃꯪ ꯑꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅꯃꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥꯗꯨ ꯆꯣꯛꯊꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡ ꯈꯔ ꯉꯥꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯂꯥꯡꯂꯦꯟ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯅꯤ ꯈꯟꯕꯗ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯕꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯕꯣꯛ, ꯅꯪꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯒꯅꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯕꯣꯛ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯕꯣꯛ, ꯅꯪꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯇ꯭ꯔꯕ ꯑꯣꯏꯔꯕꯁꯨ ꯑꯕꯣꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯇꯗꯤ ꯅꯁꯨ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯕ ꯐꯪꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯕꯣꯛ." ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯀꯤꯔꯨꯞ ꯌꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ." "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯏꯅꯦ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯕꯣꯛꯄꯨ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯂꯛꯄꯅꯤ꯫ ꯏꯅꯦꯅ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯏꯅꯦꯒꯤ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ." "ꯕꯦꯝꯃ, ꯑꯩꯒꯤꯁꯤꯗꯗꯤ ꯃꯤ ꯑꯇꯩꯒꯤ ꯂꯩꯐꯝ ꯂꯩꯇꯦꯅꯦꯍꯦ꯫ ꯌꯨꯝꯁꯤꯁꯨ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯆꯤꯟꯒꯅꯤ, ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯅꯪ ꯑꯇꯣꯞꯄ ꯀꯅꯥꯗꯅꯣ ꯑꯃ ꯍꯪꯂꯨꯔꯣ." "ꯏꯅꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯗꯤ ꯃꯤꯅꯧꯅꯤ. ꯑꯩꯅ ꯀꯅꯥꯗꯕꯨ ꯍꯪꯉꯨꯗꯣꯏꯅꯣ? ꯌꯥꯔꯒꯗꯤ ꯏꯅꯦꯅ ꯑꯝꯇꯪ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ. ꯑꯩ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯅꯦꯒꯤ ꯌꯨꯝꯗ ꯑꯩꯅ ꯂꯩꯕꯒꯤ ꯁꯦꯜ ꯈꯔ ꯑꯗꯨꯝ ꯁꯣꯏꯗꯅ ꯄꯤꯖꯒꯦ." "ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯑꯩꯅ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯔꯃꯛꯇꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯠꯂꯣ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯒ ꯃꯤꯋꯥ ꯊꯋꯥꯒ ꯑꯃꯨꯛ ꯇꯥꯕꯒ ꯑꯩ ꯉꯝꯃꯔꯣꯏ꯫ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯪꯅ ミꯔꯣꯜꯂꯒ ꯂꯥꯛꯂꯤꯕꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯅꯔꯝ ꯆꯠꯂꯨꯗꯕꯒꯤ ꯅꯪꯒꯤ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗꯒꯅꯦ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ꯫ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯒ ꯗꯥꯎ ꯊꯨꯝꯒ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫
ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯋꯥꯍꯩ ꯑꯃꯇ ꯈꯨꯝꯂꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯗ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯆꯪꯖꯐꯝ ꯄꯤꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯁꯥꯗꯨꯁꯨ ꯋꯥꯕꯅ ꯇꯞ ꯇꯥꯔꯕꯅꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅꯒ ꯀꯜꯂꯛꯄꯒ ꯃꯍꯥꯛ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯑꯋꯥꯕꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯥꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯗꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯅꯪꯒꯤ ꯐꯤꯕꯝꯁꯤꯒ ꯍꯧꯒꯠꯂꯣꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯂꯥꯡꯂꯦꯟ ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯀꯣꯅꯨꯡꯗ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯍꯥꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯅꯣ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯃꯤꯔꯣꯜꯂꯛꯈꯤꯕ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕ ꯀꯔꯝꯅ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯕꯣꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯌꯥꯡꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯍꯥꯛꯇꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯅꯪꯂꯦꯗꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯕꯣꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯊꯧꯅꯤꯁꯤ ꯅꯪꯒ ꯅꯕꯣꯛꯀ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯛꯀꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯐꯠꯇꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯗꯕꯅꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯣꯏ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯋꯥꯕ ꯑꯃꯠꯇ ꯑꯩꯅ ꯅꯪꯍꯜꯂꯔꯣꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯒꯤ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅꯁꯨ ꯆꯥꯎꯏ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯍꯤꯡꯂꯝꯃꯤ ꯌꯥꯡꯕꯤꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯋꯥꯕꯒ ꯀꯩꯕ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯖꯕ ꯐꯪꯂꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗꯅꯤ ꯂꯥꯡꯂꯦꯟ ꯃꯕꯣꯛꯅ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯩꯗꯤ ꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯕꯣꯛꯀꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯤ ꯑꯕꯣꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯕꯣꯛ ꯑꯉꯥꯎꯕꯤ ꯏꯁꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯕꯣꯛꯅ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯕꯣꯛ ꯀꯔꯤꯁꯨ ꯆꯠꯇꯤꯌꯦ ꯏꯁꯨꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯤꯁꯤꯗꯤ ꯑꯕꯣꯛꯅ ꯉꯥꯏꯔꯤꯕꯁꯦ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯏꯁꯨ ꯑꯅꯤꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯑꯗꯨꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯗꯕꯅꯤ ꯏꯁꯨꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛ ꯑꯩꯅ ꯊꯤꯕꯗꯗꯤ ꯑꯕꯣꯛꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯑꯕꯣꯛ ꯑꯕꯣꯛꯇꯤꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯂꯩ ꯅꯪꯅ ꯈꯪꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯑꯕꯣꯛ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕ ꯄꯨꯝꯕ ꯑꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯖꯔꯝꯒꯅꯤ ꯑꯕꯣꯛ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯁꯣꯏꯗꯅ ꯍꯤꯡꯂꯝꯒꯅꯤ ꯑꯩꯒꯤ ꯑꯕꯣꯛ ꯁꯣꯏꯗꯅ ꯍꯤꯡꯂꯝꯈꯤꯒꯅꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯩꯅ ꯊꯤꯕ ꯐꯪꯈꯤꯗꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯩꯒꯤ ꯑꯕꯣꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯍꯟꯕꯤꯌꯨꯀꯣ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯕꯣꯛꯄꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯁꯦꯟꯅꯕꯤꯌꯨꯀꯣ ꯍꯩꯃꯥ ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯦ ꯅꯪꯕꯣ ꯑꯃꯨꯛ ꯀꯞꯂꯤꯕꯔꯣ ꯁꯦꯁꯦ ꯇꯣꯛꯑꯁꯤ ꯀꯞꯀꯅꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡ ꯀꯞꯂꯒ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯀꯅꯤ ꯅꯪꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯅꯆꯥ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯅꯦ ꯀꯞꯀꯅꯨꯁꯤ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯏꯃꯥꯁꯨ ꯂꯩꯔꯤꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯤ ꯅꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯍꯥꯔꯥꯅꯤꯅꯤ
ꯏꯃꯥ ꯑꯃꯥꯏꯕꯤ, ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯕꯣꯛꯇꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯛꯅ ꯂꯩ ꯍꯥꯏꯌꯦ ꯏꯃꯥ ꯑꯃꯥꯏꯕꯤ꯫ ꯃꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ, ꯅꯪꯒꯤ ꯑꯕꯣꯛꯇꯣ ꯍꯤꯡꯂꯝꯈꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯁꯈꯤꯅꯥ ꯈꯔ ꯐꯥꯎꯏ ꯍꯥꯏꯗꯅ꯫ ꯁꯦ ꯇꯣꯛꯑꯣꯁꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯀꯞꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯊꯧꯅꯥ ꯂꯩꯕꯤ ꯑꯃ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯂꯥꯛꯑꯣ꯫ ꯏꯃꯥꯅꯅꯦ ꯆꯥꯛꯀ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯂꯩꯕꯗꯨꯗꯅꯦ ꯏꯃꯥꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯡꯂꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯩꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯤꯡꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯅꯁꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜ ꯋꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯊꯧꯒꯠꯄꯤꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯝꯕ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯁꯨ ꯂꯥꯡꯂꯦꯟ ꯃꯕꯣꯛꯄꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯂꯥꯛꯑꯣ꯫ ꯉꯁꯤꯗꯤꯅꯦ ꯑꯩꯒ ꯀꯩꯊꯦꯜ ꯀꯥꯔꯨꯁꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕ ꯑꯁꯤꯁꯨꯅꯦ ꯅꯪ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯝꯒꯦ꯫ ꯈꯨꯜꯁꯤꯒꯤ ꯃꯤꯅ ꯑꯩꯕꯨ ꯏꯃꯥ ꯑꯃꯥꯏꯕꯤꯒ ꯂꯣꯏꯅꯕ ꯎꯔꯒ ꯏꯃꯥꯕꯨ ꯅꯣꯛꯅꯒꯅꯤ꯫ ꯍꯩ, ꯅꯣꯛꯅꯅꯤꯡꯉꯒ ꯅꯣꯛꯅꯖꯁꯅꯨ, ꯃꯋꯥ ꯂꯧꯗꯦꯀꯣ ꯏꯃꯥꯅ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯪꯕꯨ ꯅꯣꯛꯅ ꯆꯥꯝꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ꯫ ꯅꯈꯣꯡꯗ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯇꯨꯒꯗꯕ꯫ ꯏꯃꯥ ꯂꯩꯔꯤ ꯀꯩꯁꯨ ꯋꯥꯒꯅꯨ꯫ ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯁꯦꯟꯅꯕꯗ ꯈꯨꯜꯁꯤꯗ ꯁꯨꯝ ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯁꯨ ꯆꯠꯂꯨꯗ꯭ꯔꯦ꯫ ꯍꯌꯦꯡ ꯏꯃꯥ ꯑꯃꯥꯏꯕꯤꯕꯨ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛꯄꯤꯔꯣꯏꯗ꯭ꯔꯥ? ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯅꯤꯡꯊꯧꯗꯣ ꯀꯔꯤꯅꯣꯃ ꯇꯧ꯫ ꯑꯩꯍꯥꯛꯇ ꯅꯠꯇꯅ ꯑꯉꯝ ꯑꯊꯧ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯃꯥꯅ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯁꯨ ꯀꯣꯅꯨꯡꯗ ꯀꯥꯕ ꯂꯦꯞꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗꯣ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦ ꯂꯥꯡꯂꯦꯟ꯫ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅ ꯄꯨꯝꯅꯃꯛꯁꯨ ꯄꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯆꯠꯇ꯭ꯔꯤꯕꯁꯤ꯫ ꯍꯌꯦꯡ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯆꯤꯊꯤ ꯃꯔꯥꯏꯅ ꯊꯥꯖꯔꯛꯆꯅꯤꯗ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯏ, ꯏꯆꯦ ꯂꯥꯡꯂꯦꯟ, ꯏꯆꯦ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ? ꯍꯩꯃꯥ, ꯁꯅꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯏꯆꯦ ꯂꯥꯡꯂꯦꯟ, ꯑꯩꯗꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗꯗꯤ ꯏꯆꯦꯁꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅꯍꯧꯔꯤ꯫ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯀꯅꯥꯝꯇꯅ ꯈꯪꯅꯍꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯅ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯦ ꯎꯕꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯣ, ꯅꯈꯣꯏ ꯅꯆꯦꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕꯗꯨꯗꯤ ꯁꯤꯒꯤ ꯈꯨꯜꯁꯤꯗ ꯑꯣꯏꯔꯦ? ꯃꯥꯅꯤ ꯏꯆꯦ꯫ ꯑꯗꯣ ꯁꯅꯥ, ꯅꯪ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯄꯥꯎꯒꯗꯤ ꯇꯥꯕ꯭ꯔꯥ? ꯏꯕꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯈꯨꯜꯒꯤ ꯃꯤꯅꯒ ꯊꯦꯡꯅꯕ ꯌꯥꯎꯔꯛꯄ꯭ꯔꯥ? ꯏꯆꯦ ꯂꯥꯡꯂꯦꯟ, ꯑꯕꯣꯛꯀꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏ ꯑꯝꯇ ꯇꯥꯗꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯏꯆꯦ ꯍꯣꯏꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅꯗꯤ ꯑꯌꯥꯝꯕ ꯇꯥꯅꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯀꯤꯖꯕꯗꯒꯤ ꯊꯋꯥꯏ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯦ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯂꯛꯈꯤꯗꯕꯅꯤ꯫ ꯐꯔꯦꯁꯦ꯫ ꯑꯗꯣ ꯁꯅꯥ, ꯅꯪꯅꯅꯦ ꯏꯆꯦꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯃꯠꯇꯗ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯍꯥꯏꯒꯅꯨꯀꯣ꯫ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯀꯗꯕꯒꯤ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏꯁꯦ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯑꯣꯏ, ꯑꯩꯕꯨ ꯊꯥꯖꯧꯑꯣ ꯏꯆꯦ꯫ ꯑꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯂꯥꯡꯂꯦꯟꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯇꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ꯫ ꯁꯣꯔꯗꯨꯁꯨ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯀꯔꯤ ꯃꯪꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ? ꯑꯁ, ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥ ꯑꯩꯍꯥꯛꯁꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯉꯥꯎꯔꯒ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤꯅꯦ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯣ? ꯂꯥꯡꯂꯦꯟꯗꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯡꯂꯦꯟꯕꯨ ꯍꯥꯠꯁꯨ ꯍꯥꯠꯇꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯜꯂꯝꯂꯤꯕ ꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯉꯥꯏꯈꯣ,
ꯃꯈꯣꯏ ꯑꯅꯤꯗꯤ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯇꯩꯔꯤꯕ ꯏ ꯑꯗꯨꯕꯨ ꯁꯥ ꯌꯦꯟꯒꯤ ꯏ ꯑꯣꯏꯔꯖꯥꯠꯂꯥ? ꯉꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯎꯍꯜꯂꯛꯂꯤꯕ ꯑꯁꯦ ꯑꯐꯕ ꯈꯨꯗꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯂꯥꯡꯂꯦꯟ ꯑꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩꯗ ꯇꯧꯔꯤꯁꯦ꯫ ꯃꯤꯍꯥꯠꯄ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯑꯩꯅ ꯌꯨꯗ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯕꯨ ꯊꯛꯂꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯄꯥꯎ ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯩꯅ ꯄꯥꯎꯁꯨ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯑꯩ ꯇꯥꯈꯤꯗ꯭ꯔꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯎꯄꯥꯏ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯗꯨꯃꯇꯪ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯕꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯥꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯕ ꯃꯇꯝꯁꯨ ꯌꯥꯝꯂꯝꯂꯔꯣꯏ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯀꯅꯥꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯒꯅꯤ? ꯑꯣ, ꯏꯃꯥ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅ ꯐꯔꯦ꯫ ꯃꯍꯥꯛ ꯅꯠꯇꯅꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯃꯍꯥꯛ ꯈꯛꯇꯅ ꯂꯥꯡꯂꯦꯟꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯊꯨꯅꯃꯛ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯏꯁ, ꯍꯧꯖꯤꯛꯁꯤ ꯑꯍꯤꯡꯅꯤ ꯍꯥꯏꯕꯒ ꯀꯥꯎꯔꯨꯔꯦꯗꯅ ꯑꯩꯗꯤ꯫ ꯅꯣꯡꯉꯥꯟꯒꯗꯕꯁꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯉꯥꯏꯉꯝꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ." ꯇꯟꯖꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯊꯥꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯆꯦ, ꯅꯪꯕꯨ ꯉꯥꯎꯕ ꯍꯧꯔꯛꯑꯕ? ꯅꯁꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯁꯥꯕꯨ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗ꯭ꯔꯕꯔꯣ? ꯑꯍꯤꯡꯅꯤ ꯍꯥꯏꯕꯒ ꯀꯥꯎꯊꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ?" "ꯍꯩꯃꯥ, ꯍꯦ ꯍꯤꯡꯆꯥꯕꯤ, ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯡꯁꯤꯟꯈ꯭ꯔꯕꯣꯏꯗ? ꯇꯨꯝꯅꯤꯡꯗꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤ ꯇꯧꯔꯝꯃꯤꯕ ꯍꯥ? ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯑꯩꯒꯤ ꯀꯥꯒꯤ ꯊꯣꯡꯁꯣꯝꯗ ꯂꯥꯛꯏꯕ꯭ꯔꯥ? ꯑꯁ, ꯑꯋꯣꯟ ꯑꯋꯣꯟ ꯆꯥꯕꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦ꯫ ꯑꯩꯒꯤ ꯏꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝ ꯁꯪꯗꯦ꯫ ꯑꯩꯉꯣꯟꯗ ꯅꯁꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯅ ꯉꯥꯎꯕ ꯍꯧꯔꯛꯑꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯪꯕꯤꯕꯅꯤ꯫ ꯅꯔꯝꯆꯠꯇꯣ ꯐꯠꯇꯕꯅꯤꯅ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯈꯟꯐꯝ ꯊꯣꯛꯄ꯫ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ꯫ ꯅꯪ ꯍꯧꯖꯤꯛ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯂꯨ ꯍꯥꯏꯕ꯭ꯔꯣ? ꯅꯊꯧ ꯏꯔꯩ ꯂꯩꯇꯅ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯅꯥꯏꯔꯣ? ꯑꯁ, ꯍꯩꯅꯗꯦꯗ꯫ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯤꯠ ꯃꯌꯥꯁꯤꯗ ꯊꯤꯟ ꯊꯤꯟꯗꯅ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯍꯤꯡꯁꯤꯗ ꯈꯠꯅ ꯆꯩꯅꯗꯅ ꯃꯌꯥꯝ ꯆꯪꯂꯒ ꯈꯥꯝꯗꯣꯛꯅꯕꯗꯣ ꯑꯩ ꯌꯥꯝ ꯇꯜꯂꯤ꯫ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ, ꯑꯩ ꯆꯠꯆꯔꯒꯦ." "ꯍꯦ, ꯉꯥꯏꯈꯣꯅꯦ! ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ! ꯃꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯣꯏꯔꯒꯅꯤ ꯑꯩꯕꯨ ꯉꯥꯎꯍꯟꯗꯣꯏꯁꯦ꯫ ꯅꯪꯁꯨ ꯑꯩꯅ ꯂꯦꯝꯅ ꯁꯨꯛꯊꯥ ꯊꯥꯔꯣꯏ꯫ ꯑꯁ, ꯅꯣꯡꯁꯤꯁꯨ ꯉꯥꯟꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯉꯥꯏꯕꯗ ꯋꯥꯔꯦꯗ ꯑꯩꯕꯨ ꯇꯧꯔꯤꯁꯦ꯫ ꯂꯥꯡꯂꯦꯟꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯇꯣꯏꯕ꯫ ꯑꯁ, ꯑꯩ..." ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯂꯩꯁꯅꯥ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯒ ꯑꯣꯏꯕꯒ ꯇꯝꯄꯥꯛꯇꯤ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ, "ꯍꯣꯏ ꯏꯃꯥ, ꯏꯃꯥ ꯑꯃꯥꯏꯕꯤ." ꯇꯥꯗꯦꯅꯦ, ꯁꯤꯈ꯭ꯔꯕꯖꯥꯠꯂꯣ? "ꯍꯣ ꯏꯃꯥ ꯑꯃꯥꯏꯕꯤ." "ꯍꯥꯏ, ꯀꯅꯥꯅꯣꯅꯦ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯀꯥꯟꯁꯤꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯨꯝꯅ ꯈꯣꯡꯂꯤꯁꯤꯕꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯗ?" "ꯑꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯅꯦ." "ꯍꯣ, ꯑꯩꯅꯦ, ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅꯦ." "ꯍꯩꯃꯥ, ꯃꯍꯥꯔꯥꯅꯤ, ꯅꯪ ꯑꯣꯏꯔꯦ? ꯀꯔꯤ ꯂꯩꯔꯦ ꯑꯁꯨꯛ ꯉꯟꯅ? ꯆꯪꯉꯣ ꯆꯪꯉꯣ." "ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯝꯇꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤꯗꯅ." "ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯍꯥꯛꯅ ꯂꯥꯡꯂꯦꯟꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯈꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯨꯅ ꯑꯩꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯃꯥꯕꯨ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯍꯥꯠꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯏꯃꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯂꯥꯡꯂꯦꯟꯗꯣ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ." "ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯃꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯑꯩ ꯌꯦꯡꯒꯦꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯂꯤꯔꯕ ꯃꯤꯡꯁꯦꯜ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯂꯥꯏꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯕ꯭ꯔꯣ? ꯅꯪꯅ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ
ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯎꯍꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯇꯝꯄꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯍꯥꯔꯥꯅꯤ, ꯂꯥꯡꯂꯦꯟꯁꯤꯗꯤ ꯁꯤꯗ꯭ꯔꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯨ ꯇꯝꯂꯤꯅꯦ"꯫ ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ꯫ ꯀꯌꯥꯗ ꯃꯇꯥꯠ ꯍꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯅꯣ꯫ ꯃꯈꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯍꯥꯠꯁꯨ ꯍꯥꯠꯇꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯝꯕ, ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯕ꯫ ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯌꯦꯡꯒꯦ꯫ ꯂꯥꯡꯂꯦꯟ, ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯠꯂꯛꯎ꯫ ꯂꯥꯡꯂꯦꯟ, ꯇꯥꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯑꯗꯨ ꯇꯥꯛꯂꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤꯃꯇ ꯎꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯊꯣꯛꯂꯝꯕ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯇꯝꯄꯥꯛꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ? ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ? ꯂꯥꯡꯂꯦꯟ ꯍꯥꯏꯕꯤꯁꯦ ꯁꯛꯇꯤ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯅꯣ ꯃꯍꯥꯛꯄꯨ ꯉꯥꯛꯊꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯕꯣ? ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ, ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯍꯧꯖꯤꯛꯃꯛ ꯇꯥꯛꯂꯛꯎ"꯫ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯀꯔꯤꯃꯇ ꯎꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯡꯂꯦꯟꯅ ꯃꯍꯩ ꯍꯩꯔꯕ ꯃꯥꯜꯂꯦ꯫ ꯅꯪꯅ ꯃꯥꯕꯨꯁꯨ ꯍꯥꯠꯄ ꯉꯝꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯂꯩꯐꯝ ꯐꯥꯎꯕ ꯇꯥꯛꯄꯤꯕ ꯉꯝꯗꯦ꯫ ꯑꯩꯅꯗꯤ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯤ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯏꯃꯥ ꯑꯃꯥꯏꯕꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯍꯦꯛꯇ ꯍꯩꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ"꯫ "ꯑꯦ, ꯃꯍꯥꯔꯥꯅꯤ, ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩꯁꯦ ꯃꯍꯩ ꯍꯩꯕꯗ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯍꯥꯏꯗꯅ ꯁꯦꯒꯥ ꯀꯥꯏꯕ ꯃꯈꯩ ꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯑꯩꯒ ꯆꯥꯡꯗꯝꯅꯒꯗꯕ ꯅꯪ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥ? ꯑꯣ, ꯈꯪꯅꯤꯡꯉꯦ, ꯑꯝꯇ ꯌꯦꯡꯒꯦ꯫ ꯉꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯍꯩ ꯍꯩꯕꯤ ꯑꯃ ꯑꯣꯏꯔꯒ ꯍꯧꯖꯤꯛꯃꯛ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯀꯧꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯥꯠꯄꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ ꯉꯝꯂꯕ ꯑꯩꯅ ꯑꯃꯥꯏꯕꯤꯕꯨ ꯑꯩꯅ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯂꯥꯠꯆꯒꯦ, ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯊꯧꯒꯜꯁꯨ ꯇꯧꯍꯟꯒꯦ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯆꯤꯡꯊꯣꯛꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛ ꯀꯔꯤꯒꯨꯝꯕ ꯎꯐꯨꯜ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯟꯗꯛꯁꯨ ꯃꯃꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛꯅ ꯎꯐꯨꯜ ꯃꯥꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, "ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯗꯕꯅꯤ꯫ ꯂꯥꯎ, ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ"꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯎꯐꯨꯜ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯥꯝꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯑꯆꯧꯕ ꯃꯈꯨꯠ ꯑꯃ ꯊꯤꯟꯗꯣꯔꯛꯂꯒ ꯇꯝꯄꯥꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯄꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯥꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯏꯁ, ꯃꯍꯥꯔꯥꯅꯤ, ꯃꯁꯤꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗꯣ꯫ ꯅꯪꯅꯦ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ꯫ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯆꯠꯂꯣ, ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ"꯫ "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯏꯃꯥ ꯑꯃꯥꯏꯕꯤ? ꯏꯃꯥ ꯑꯃꯥꯏꯕꯤꯕꯨ ꯍꯧꯖꯤꯛꯇ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯍꯩꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒꯦ? ꯍꯩ, ꯑꯩꯒꯤ ꯃꯍꯩꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯆꯠꯂꯣ, ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯆꯠꯂꯣ"꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯟꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯂꯥꯡꯂꯦꯟꯁꯨ ꯁꯤꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯇꯥꯕꯗ ꯂꯥꯡꯂꯦꯟꯁꯨ ꯃꯥꯒꯤ ꯃꯕꯣꯛꯁꯨ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯅꯍꯥꯟꯋꯥꯏ ꯂꯥꯡꯂꯦꯟꯅ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤꯗꯤ ꯃꯕꯣꯛꯇꯒꯤ ꯍꯦꯟꯅ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗꯣ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯂꯨꯒꯦ꯫ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯁꯨ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯃꯨꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁꯥꯃꯛꯅ ꯃꯥꯒꯤ ꯄꯥꯎ ꯂꯧꯔꯨꯒꯦ꯫ ꯃꯤꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛꯁꯦ
ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯗꯦ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯩꯒꯤ इखुꯠ ꯑꯁꯤꯃꯛꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯃꯛ ꯍꯥꯠꯂꯝꯒꯗꯕꯅꯤ꯫ ꯁꯤ ꯈꯟꯗꯨꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥ ꯁꯅꯥꯗꯤ ꯆꯤꯡꯅꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯐꯠꯇꯕꯤꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ? ꯅꯠꯇꯦ, ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯖꯥꯠꯅꯣ? ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯛꯂꯝꯃꯅꯤ꯫ ꯑꯗꯨꯅꯅꯤ ꯃꯥꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯏꯁꯦ꯫ ꯂꯥꯡꯂꯦꯟꯒꯤ ꯌꯨꯝꯗ ꯃꯤꯍꯥꯠꯄ ꯆꯪꯉꯝꯃꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨꯁꯨ ꯃꯥꯅ ꯁꯤꯟꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯂꯥꯡꯂꯦꯟꯒ ꯃꯕꯣꯛꯀꯁꯨ ꯊꯤꯕ ꯈꯪꯍꯟꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯁꯤꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ, ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ꯫ ꯐꯠꯇꯕꯤ ꯏꯆꯦꯒꯤ ꯋꯥꯗ ꯇꯥꯗꯨꯅ ꯂꯩ, ꯃꯥꯅ ꯍꯥꯏꯕꯗ ꯏꯜꯂꯤ꯫ ꯏꯆꯦꯅ ꯏꯅꯤꯡꯊꯧꯕꯨꯁꯨ ꯃꯍꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧ ꯑꯃꯠꯇꯁꯨ ꯋꯥ ꯇꯥꯅꯕ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛꯁꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯄꯥꯟꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯁꯣꯝꯗꯅ ꯂꯩꯁꯅ ꯈꯨꯜꯂꯛꯇ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯈꯩꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯌꯥ ꯑꯃ ꯎꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕꯤ ꯅꯨꯄꯤ ꯑꯃꯗ ꯃꯍꯥꯛꯅ ꯍꯪꯂꯛꯏ, ꯕꯦꯃꯥ, ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯃꯍꯥꯔꯥꯅꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯅꯅꯥꯏ ꯑꯩꯗꯤ ꯃꯍꯥꯔꯥꯅꯤ ꯂꯥꯛꯄꯁꯨ ꯎꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯟꯅ ꯊꯧꯒꯜ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯑꯗꯣ ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤꯔꯣ? ꯍꯣꯏ ꯃꯍꯥꯔꯥꯅꯤ, ꯑꯩ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯒꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯅꯪꯕꯨ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯒ ꯈꯪꯂꯥꯛꯄ꯭ꯔꯣ? ꯈꯪꯖꯩꯌꯦ ꯃꯍꯥꯔꯥꯅꯤ, ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯔꯝꯕꯤꯗꯣ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯄꯥꯎ ꯈꯔ ꯍꯟꯗꯛꯁꯦ ꯇꯥꯏ꯫ ꯃꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ? ꯃꯍꯥꯔꯥꯅꯤ, ꯍꯟꯗꯛꯁꯦ ꯃꯈꯣꯏꯒꯤ ꯃꯕꯦꯟ ꯃꯁꯨ ꯑꯅꯤ ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯊꯧꯗꯣꯛꯇꯨ ꯍꯦꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯝꯇꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯈꯔ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗ꯭ꯔꯦ꯫ ꯑꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯁꯨ ꯃꯥꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯈꯤꯗ꯭ꯔꯗꯨꯅ ꯑꯩ ꯏꯁꯥꯅ ꯍꯦꯛꯇ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯈꯔ ꯄꯤꯔꯛꯎ꯫ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯍꯣꯏ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩ ꯃꯥꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯈꯪꯂꯝꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯃꯥꯅ ꯂꯥꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯤꯕ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅꯗꯤ ꯃꯃꯥꯡꯗ ꯊꯥꯗꯣꯏꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯊꯤꯔꯛꯄꯅ ꯁꯅꯥ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯁꯅꯥ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯂꯪ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯎꯕꯗ ꯇꯔꯥꯝꯅ ꯑꯣꯛꯂꯛꯏ꯫ ꯃꯍꯥꯔꯥꯅꯤ, ꯆꯪꯕꯤꯔꯛꯑꯣ, ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯀꯔꯤ ꯊꯧꯒꯜ ꯇꯧꯖꯔꯛꯎꯒꯦ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯪꯗꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯔꯨꯔꯅꯨ꯫ ꯑꯩꯁꯦ ꯀꯔꯤꯅꯣꯃꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯅꯤ꯫ ꯌꯥꯅꯤ ꯃꯍꯥꯔꯥꯅꯤ, ꯍꯦꯛꯇ ꯍꯪꯕꯤꯌꯨ꯫ ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯔꯝꯗ ꯅꯪꯕꯨ ꯈꯪꯂꯥꯛꯄ꯭ꯔꯣ? ꯑꯩꯁꯦ ꯍꯟꯗꯛ ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯈꯔ ꯇꯥꯏ꯫ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯃꯥꯒ ꯊꯦꯡꯅꯂꯛꯅꯕ, ꯃꯥꯅ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯒ ꯈꯪꯂꯥꯛꯄ꯭ꯔꯣ? ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯃꯥꯕꯨꯅꯦ ꯑꯩꯅ ꯃꯐꯝ ꯈꯪꯅ ꯁꯦꯟꯅꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯁ, ꯃꯥꯒꯤ ꯐꯠꯇꯕ ꯄꯨꯝꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯅ ꯏꯆꯦ ꯂꯥꯡꯂꯦꯟꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯑꯗꯨꯒ ꯑꯐꯕꯒ ꯁꯥꯔꯒ ꯏꯆꯦ ꯂꯥꯡꯂꯦꯟꯕꯨ ꯃꯥꯅ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯛꯏꯅꯤꯅꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯅ ꯍꯪꯉꯒ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯗ꯭ꯔꯣ? ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ꯫ ꯑꯩꯅ ꯅꯋꯥ ꯂꯧꯗꯦ ꯏꯕꯦꯝꯃ ꯅꯪ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯅ? ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯗꯤ ꯏꯆꯦ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯈꯪꯖꯗꯦ꯫ ꯃꯥꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯀꯅꯥ ꯑꯃꯠꯇꯗꯒꯤ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯏꯆꯦꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯖꯕꯅꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯇꯩꯗꯁꯨ ꯑꯃꯨꯛ ꯍꯪꯂꯨꯒꯦ꯫ ꯍꯣꯏ, ꯐꯅꯤ ꯃꯍꯥꯔꯥꯅꯤ꯫
ꯍꯥꯏ, ꯁꯅꯥ, ꯀꯅꯥꯅꯣꯅꯦ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯍꯩꯃꯥ, ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯂꯥꯛꯂꯒ ꯀꯔꯤꯝꯇꯒ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯗꯦꯅꯦ ꯃꯁꯤꯕꯣ? ꯏꯅꯦ, ꯌꯥꯔꯅꯤꯗ. ꯑꯩꯅ ꯀꯩꯁꯨ ꯁꯤꯜꯍꯟꯗ꯭ꯔꯕꯅꯤ. ꯌꯥꯗꯦ ꯃꯍꯥꯔꯥꯅꯤ. ꯂꯩꯕ ꯂꯩꯇꯕ ꯉꯁꯤ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤꯗ ꯊꯨꯡꯂꯔꯕꯅꯤꯅ ꯁꯦꯕꯥ ꯂꯥꯡꯖꯒꯦ. ꯏꯅꯦ, ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯕꯤꯔꯨꯔꯅꯨ. ꯑꯩꯁꯦ ꯂꯥꯡꯂꯦꯟꯕꯨ ꯊꯤꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ. ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯊꯦꯡꯅꯩ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ. ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ. ꯍꯥ, ꯂꯥꯡꯂꯦꯟ ꯍꯥꯏꯕ? ꯕꯦꯝꯃ, ꯁꯅꯥ, ꯅꯪꯕꯨ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯡꯂꯦꯟꯒ ꯊꯦꯡꯅꯩ ꯍꯥꯏꯈꯤꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ? ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯏꯆꯦ ꯂꯥꯡꯂꯦꯟ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯏꯆꯦ ꯂꯤꯡꯖꯦꯜ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯅꯥꯁꯨ ꯇꯥꯊꯤꯕ ꯍꯧꯔꯛꯑ ꯃꯥꯜꯂꯦ. ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯊꯦꯡꯉꯤ. ꯃꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯔꯤꯉꯩꯗ ꯃꯇꯝꯒ ꯌꯧꯈ꯭ꯔꯦ. ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ. ꯍꯣꯏ, ꯐꯅꯤ ꯃꯍꯥꯔꯥꯅꯤ. ꯍꯥꯏ, ꯏꯃꯥꯒꯤ ꯁꯅꯥ, ꯀꯅꯥꯅꯣ ꯂꯤꯡꯖꯦꯜ ꯍꯥꯏꯕꯕꯣ? ꯏꯃꯥ, ꯅꯪ ꯅꯆꯤꯟ ꯅꯌꯥ ꯌꯥꯝ ꯌꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯀꯣꯛꯅꯤꯅ ꯑꯗꯨꯕꯨꯗꯤ ꯑꯔꯣꯟ ꯑꯊꯨꯞ ꯑꯃꯠꯇ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯁꯤꯗꯒꯤꯗꯤ ꯌꯦꯡꯉꯨ, ꯏꯃꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯔꯨ ꯑꯊꯦꯡꯒꯤꯅꯦ ꯋꯥ ꯑꯃꯠꯇꯅꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤ. ꯍꯥꯏ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯁꯤꯅ ꯊꯤꯕ ꯂꯥꯛꯂꯤꯕꯗꯨꯗ ꯀꯣꯛ ꯍꯥꯏꯕꯤꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯀꯣꯛ ꯍꯥꯏꯕꯤꯈꯤꯕ ꯀꯔꯤ ꯇꯧꯒꯦ ꯀꯥꯏꯅ? ꯑꯗꯨꯗꯤ ꯏꯆꯦ ꯂꯥꯡꯂꯦꯟꯗꯣ ꯃꯍꯥꯔꯥꯅꯤꯁꯤꯗ ꯍꯥꯠꯆꯔꯨꯔꯣꯅ ꯍꯥꯏꯈꯤꯕꯒ ꯃꯥꯟꯅꯗ꯭ꯔꯣ ꯏꯃꯥ? ꯏꯆꯦ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯃꯍꯥꯔꯥꯅꯤꯁꯤꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤ ꯐꯥꯎꯕ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯤꯗꯨꯕꯨ ꯑꯃꯨꯛ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯎꯗꯣꯏꯅꯣ? ꯏꯃꯥ, ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ, ꯏꯆꯦ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯔꯣꯏ. ꯍꯣꯏ, ꯏꯃꯥꯅꯦ, ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏꯁꯤ, ꯌꯥꯔꯦꯀꯣ? ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯉꯔꯥꯡꯒꯤ ꯑꯍꯤꯡꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕꯁꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅ ꯇꯝꯄꯥꯛꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯃꯇꯝ ꯑꯁꯤꯗ ꯇꯝꯄꯥꯛꯇꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯂꯥꯡꯂꯦꯟ, ꯑꯩꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯀꯣꯏꯔꯨꯒꯦ. ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯊꯨꯅ ꯂꯥꯛꯀꯦ. ꯏꯃꯥ ꯀꯨꯏꯔꯛꯑꯣꯏ. ꯊꯣꯡꯒꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨ. ꯏꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯂꯕꯗꯤ ꯅꯪ ꯊꯣꯡ ꯍꯥꯡꯒꯅꯨꯀꯣ. ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯆꯥ ꯍꯥꯡꯖꯔꯣꯏ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯌꯥꯡꯕꯤ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯃꯄꯨꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯦꯛꯄ ꯍꯧꯔꯛꯂꯦ. ꯂꯥꯡꯂꯦꯟ ꯎꯄꯥꯏ ꯂꯩꯇ ꯀꯞꯇꯨꯅ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯈꯪꯖꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯡꯕꯤꯁꯨ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩꯁ, ꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦꯗꯅ. ꯏꯃꯥ ꯂꯥꯛꯑꯦ, ꯀꯩꯁꯨ ꯋꯥꯒꯅꯨ. ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯆꯥ ꯑꯅꯤꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤ. ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯃꯆꯥ ꯑꯅꯤ, ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯪꯖꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯇꯝꯄꯥꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯅꯥ ꯀꯣꯅꯨꯡꯗꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯅꯥꯏ ꯑꯃꯅ ꯃꯥꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯂꯥꯡꯂꯦꯟ ꯀꯗꯥꯏꯗ ꯂꯩ? ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯣ. ꯀꯩꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯀꯨꯏꯔꯦ. ꯀꯩꯅꯣ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ? ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯀꯧꯔꯛꯑꯣ. ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯊꯥꯁꯅꯥ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯊꯥꯁꯅꯥ, ꯂꯥꯡꯂꯦꯟ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯑꯩ ꯃꯥꯕꯨ ꯌꯥꯝ ꯑꯣꯟꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ. ꯏꯅꯤꯡꯊꯧ, ꯀꯩꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯅꯤꯡꯊꯧꯕꯨ ꯋꯥꯈꯜ ꯇꯥꯕꯤꯔꯨ. ꯂꯥꯡꯂꯦꯟꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯈꯤꯕ ꯀꯨꯏꯔꯕꯗꯨꯗꯤ. ꯍꯥ, ꯂꯥꯡꯂꯦꯟꯕꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯗꯦꯅ. ꯃꯥꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯈ꯭ꯔꯤꯕ? ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯅꯤ. ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯏꯅꯤꯡꯊꯧ. ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯇ꯭ꯔꯤ. ꯀꯅꯥꯝꯇꯅ ꯃꯍꯥꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ. ꯊꯥꯁꯅꯥ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ.
ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯒ ꯑꯩꯅ ꯀꯔꯤꯃꯇ ꯈꯪꯂꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯨ, ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ? ꯃꯁꯤꯗꯒꯤ ꯊꯥꯁꯅꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯄꯣꯏꯔꯩꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯀꯔꯝꯅ ꯂꯥꯡꯂꯦꯟꯅ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯈꯪꯈꯤꯕ, ꯀꯔꯝꯅ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯅ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯂꯝꯗꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯍꯥꯛ ꯀꯝꯗꯧꯅ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯂꯥꯟꯃꯤ ꯑꯃ ꯌꯥꯝꯅ ꯐꯤꯡꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ!" "ꯂꯥꯟꯃꯤ ꯑꯊꯧꯕ, ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯂꯤꯕꯗꯨꯕꯣ?" "ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯗꯣ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯔꯛꯇ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯦ." "ꯍꯥ, ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯕ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯜꯍꯧꯔꯤ꯫ ꯃꯁꯥꯗ ꯊꯣꯡꯂꯤꯕ ꯃꯐꯤ ꯐꯥꯎꯕ ꯃꯇꯣꯝꯇ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯄꯗ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯈꯔ ꯁꯤꯡꯇꯣꯛꯀꯅꯤ, ꯅꯤꯡꯊꯧ ꯀꯧꯔꯛꯑꯣ, ꯅꯤꯡꯊꯧ ꯀꯧꯔꯛꯑꯣ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯥꯔꯒꯗꯤ ꯏꯅꯤꯡꯊꯧ ꯈꯔ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯉꯝ ꯑꯊꯧ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯍꯥꯔꯥꯅꯤ ꯑꯗꯨꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯅꯔꯒ ꯂꯩꯍꯧꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯁꯅꯥꯗꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯄꯪꯕ ꯅꯤꯡꯊꯧꯁꯤꯗꯤ, ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯖꯄꯣꯠ ꯅꯠꯇꯦꯅꯦ ꯍꯥ?" "ꯂꯩꯁꯅꯥ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯀꯔꯤ ꯀꯨꯝꯍꯩꯅꯣ? ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ?" "ꯍꯩꯠ, ꯇꯥꯅꯤꯡꯗꯦ! ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯕ꯭ꯔꯣ? ꯅꯪꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯒꯗꯕ꯫ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯅ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯃꯗ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯃꯔꯤ ꯍꯦꯛꯇ ꯍꯥꯏꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯕꯨ ꯁꯦꯝꯖꯤꯟꯈꯤꯕ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤ ꯂꯥꯡꯂꯦꯟꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯩꯁꯅꯥ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯐꯠꯇꯕꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕ ꯑꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ." "ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯀꯞꯄꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ." "ꯌꯥꯔꯦ, ꯅꯪꯁꯨ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯈꯤꯕꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅꯣ? ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯁꯨ ꯐꯠꯇꯕ ꯅꯨꯄꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ." ꯇꯟꯖꯥꯁꯤꯃꯛꯇꯗ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯇꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯊꯥꯁꯅꯥꯗꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯏꯁꯨ ꯂꯥꯡꯂꯦꯟꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯨꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯏꯁꯨ ꯂꯥꯡꯂꯦꯟꯅ ꯃꯕꯣꯛ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯊꯥꯁꯅꯥꯕꯨꯗꯤ ꯑꯗꯨꯝꯅ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯏꯅꯤꯡꯊꯧ." ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯉꯛꯅ ꯍꯪꯂꯛꯏ, "ꯑꯕꯣꯛ, ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯝꯗꯧꯅ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯍꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯑꯕꯣꯛ?" "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯏꯁꯨ ꯂꯥꯡꯂꯦꯟꯕꯨ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯁꯨ ꯂꯥꯡꯂꯦꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯏꯁꯨꯕꯨ ꯊꯋꯥꯏ ꯂꯧꯕꯤꯈ꯭ꯔꯕ꯭ꯔꯥ? ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯁꯨ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯦ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯁꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯒꯤ ꯏꯁꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯁꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯒꯤ ꯏꯁꯨ ꯄꯨꯊꯣꯔꯛꯑꯣ." ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯅ ꯂꯩꯁꯅꯥꯗ ꯁꯥꯎꯅ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯇꯧ ꯇꯝꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯔꯕꯅꯤ꯫ ꯃꯇꯧ ꯑꯁꯤꯗ ꯊꯥꯁꯅꯥꯅ ꯍꯅꯨꯕꯤꯗꯨꯗ ꯀꯣꯟꯈꯠꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯇꯣꯛꯑꯁꯤ꯫
ꯑꯩꯈꯣꯏꯅ ꯂꯥꯡꯂꯦꯟꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯅꯅꯕ ꯊꯤꯒꯅꯤ. ꯑꯗꯨꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯑꯕꯣꯛꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯣ? ꯑꯕꯣꯛꯄꯨ ꯀꯅꯥꯅ ꯀꯟꯕꯤꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯃꯇꯪꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯁꯦꯡꯕꯅꯦ ꯑꯕꯣꯛ. ꯑꯩꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ. ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ. ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯊꯥꯔꯕꯁꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯐꯪꯅꯅꯕ ꯊꯤꯒꯅꯤ. ꯑꯗꯨꯒ ꯑꯕꯣꯛ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯗꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯇ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯕꯣꯛ. ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯤꯒꯅꯨ. ꯏꯅꯤꯡꯊꯧꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯅꯅꯥꯏ ꯅꯕꯦꯟ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ. ꯅꯍꯥꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ. ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯍꯩꯅ ꯏꯅꯤꯡꯊꯧꯕꯨ ꯁꯨꯝꯈꯤꯕꯅ ꯏꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯒꯗꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯦ, ꯏꯁꯨ ꯂꯥꯡꯂꯦꯟ ꯈꯛꯇꯅꯤ ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯒꯗꯕꯗꯤ. ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯄ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯀꯟꯕꯤꯔꯛꯄꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ. ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯅꯣꯡꯌꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯅꯥꯎ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ. ꯑꯗꯨꯕꯨ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯕꯣꯛꯁꯤꯕꯨ ꯀꯟꯕꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯗꯤ ꯊꯦꯡꯅꯈꯤꯗꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯕꯣꯛ ꯑꯁꯤꯕꯨ ꯊꯦꯡꯅꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯕꯣꯛ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ. ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯎꯃꯪꯗꯒꯤ ꯁꯥ ꯐꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡ ꯊꯥꯛꯂꯨꯔꯒ ꯍꯜꯂꯛꯄꯅꯤ. ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤꯕꯅꯤ. ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯛꯁꯦ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯃꯥꯡꯂꯒ ꯂꯩꯔꯝꯂꯦ. ꯑꯩꯅ ꯑꯕꯣꯛꯁꯤꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯒꯤ ꯎꯃꯪꯗ ꯂꯩꯕ ꯑꯔꯣꯟꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯕꯣꯛ ꯑꯁꯤꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯕꯣꯛ ꯑꯁꯤꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯑꯕꯣꯛꯄꯨ ꯂꯣꯠꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ. ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯡꯂꯦꯟꯕꯨ ꯊꯤꯍꯟꯗꯕ ꯌꯥꯗꯦ. ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯩꯖꯩ ꯏꯅꯤꯡꯊꯧ. ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯍꯪꯉꯨꯆꯣ. ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯎꯔꯝꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ. ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯌꯨ. ꯆꯠꯂꯨ, ꯊꯤꯟꯊꯒꯅꯨ. ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯖꯔꯝꯕ ꯁꯅꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ. ꯍꯥꯏꯕꯤꯌꯨ ꯏꯅꯦ. ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯈꯪꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯊꯣꯏꯗꯣꯛꯄ ꯈꯪꯖꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯈꯪꯕꯅꯤ. ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯕꯅꯤ. ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ. ꯅꯣꯡꯃ ꯃꯍꯥꯔꯥꯅꯤ ꯂꯩꯁꯅꯥꯅ ꯂꯥꯡꯂꯦꯟꯒꯤ ꯃꯔꯝꯗ ꯊꯤꯕ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ. ꯃꯍꯥꯛꯅ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯃꯤꯋꯥ ꯉꯥꯡꯅꯩ, ꯂꯩꯀꯥꯏꯗ ꯄꯥꯎ ꯇꯝꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯗꯣꯛꯇꯦ. ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯐꯖꯅ ꯍꯪꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯑꯗꯣ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯩ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯥꯏ ꯑꯆꯥꯟꯕ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯁꯅꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯄꯨꯔꯛꯎ. ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯠꯆꯔꯨꯔꯒꯦ. ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯃ ꯆꯠꯇꯨꯅ ꯁꯅꯥꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ. ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯅ ꯍꯥꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯅꯥ, ꯅꯪ ꯅꯆꯦ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯑꯗꯣ ꯑꯕꯣꯛꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏ. ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯃꯍꯥꯛꯄꯨ ꯀꯅꯥꯒ ꯂꯩꯍꯧꯏ? ꯑꯕꯣꯛ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯏ. ꯁꯅꯥ ꯋꯥ ꯉꯥꯡꯗꯦ. ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯡꯂꯦꯟꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯗꯦ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕ ꯂꯥꯡꯂꯦꯟꯒꯤ ꯃꯕꯣꯛꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅ ꯁꯅꯥ, ꯅꯪꯅ ꯅꯆꯦ ꯂꯥꯡꯂꯦꯟꯒꯤꯗꯃꯛꯇ ꯋꯥꯖꯕ ꯑꯗꯣ ꯑꯕꯣꯛꯅ ꯂꯣꯏꯅ ꯈꯪꯏ. ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯕꯅꯤ. ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ. ꯍꯥꯏꯌꯨ ꯁꯅꯥ, ꯅꯆꯦ ꯂꯥꯡꯂꯦꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯕꯒꯦ? ꯑꯕꯣꯛ, ꯏꯆꯦ ꯂꯥꯡꯂꯦꯟꯗꯣ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯌꯥꯡꯕꯤꯒ ꯄꯨꯟꯅ ꯂꯩꯍꯧꯏ. ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯧꯗꯦ. ꯑꯩꯅ ꯏꯆꯦ ꯂꯥꯡꯂꯦꯟꯒ ꯎꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯨꯝ ꯃꯊꯥꯁꯨ ꯁꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯍꯧꯕꯅꯤ. ꯑꯗꯨꯅ ꯑꯕꯣꯛ, ꯍꯧꯖꯤꯛ ꯑꯕꯣꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ
ꯏꯆꯦ ꯂꯥꯡꯂꯦꯟꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯔꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯑꯕꯣꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ, ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯕꯣꯛ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯦꯛꯇ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯕꯣꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯖꯕ ꯑꯁꯤꯗꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯕꯣꯛ, ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯪ ꯂꯩꯇꯕꯗ ꯑꯩ ꯀꯌꯥ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯕꯣꯛ? ꯑꯕꯣꯛꯀꯤ ꯂꯥꯡꯂꯦꯟ, ꯑꯕꯣꯛꯁꯨ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯨꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯃꯥꯏꯕꯤ ꯑꯁꯤꯅ ꯏꯁꯨꯕꯨ ꯑꯁꯨꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕꯁꯦ ꯎꯕꯗ ꯑꯕꯣꯛ ꯄꯦꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯅꯍꯥꯛꯀꯤ ꯂꯃꯟꯁꯦꯏꯁꯨ ꯏꯕꯦꯟ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯕꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯏꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯡꯂꯦꯟ꯫ ꯇꯁꯦꯡꯅ ꯑꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ, ꯄꯨꯝꯅꯃꯛ ꯈꯪꯂꯤ꯫ ꯅꯃꯥꯅꯆꯥ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯜ ꯍꯥꯞꯇꯨꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯂꯥꯡꯂꯦꯟ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗꯦ, ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯣꯏꯔꯩꯗ ꯋꯥꯔꯧꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯊꯥ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯅꯪꯅ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ, ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯆꯥ ꯑꯅꯤꯁꯤꯒ ꯉꯥꯟꯊꯣꯏꯅ ꯄꯥꯜꯂꯔꯣ꯫ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯅꯍꯥꯛꯅ ꯏꯅꯤꯡꯊꯧꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯦꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯅ ꯅꯪꯁꯨ ꯅꯆꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯌꯥꯎꯀꯣ ꯂꯥꯡꯂꯦꯟ꯫ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯏꯆꯦꯁꯨ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ, ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯋꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛꯇꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ, ꯀꯔꯤꯒꯤ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯂꯩꯌꯨ, ꯏꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗ ꯊꯥ ꯁꯅꯥꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯥ ꯁꯅꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯣꯏꯔꯩ ꯊꯋꯥꯏ ꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯡꯂꯦꯟꯅ ꯄꯣꯏꯔꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯤ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯣꯏꯔꯩꯅ ꯂꯥꯡꯂꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯜ ꯍꯥꯞꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯩꯁꯅꯥꯗꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯉꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯁꯥꯎꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯅꯕ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅꯗꯤ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯈꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯣꯛꯄꯨꯁꯨ ꯅꯤꯡꯊꯧ ꯄꯣꯏꯔꯩꯅ ꯀꯣꯅꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯥꯏ ꯅꯨꯄꯤ ꯅꯠꯇꯦ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯦꯞꯇꯅ ꯋꯥꯔꯤ ꯇꯥꯕꯤꯌꯨ꯫ ꯊꯥꯒꯠꯆꯔꯤ꯫